अहानबदा हाउसिंग फाउबगी मरोइबा पाउ पिजरी हाउसिंग लेरिबा बॉर्डर पिलर सेमदोकलबा मतुंगदा बॉर्डर फेंसिंग तौगदबनी सेमदोक्रिबा बॉर्डर फेंसिंग तौगदा येतकनी हाइना फुंग्यार असेंबली कॉन्स्टिट्यूएंसी के एमएलए लैसियो कैसिंगना फोंदोक्रे। इंडिया की प्रेसिडेंट द्रौपदी मुर्मुना मणिपुर की खुदहैबी मरीदा नेशनल हैंडीक्राफ्ट अवार्ड खुसिनख्रे। ngasiu kangpokpi district ki manung chanba gavuyang amadi lafura kuki village tanong mai round kun hena kuki khulai paiba singna kapre amadi president Draupadi Murmu ki imphal khongsat ki damak sem sabagi thabak chathari खुरुमजरी ISTV पाउ मिरेंग ताबिर पुनमकपो तरामनोक चुरे हाउस फाउबगी मरोइबा पाउसिंग मियामदा पिजरी हाउसिंग लेरिबा बॉर्डर पिलर सेमदोकलबा मतुंगदा बॉर्डर फेंसिंग तौगदबनी सेमदोक्ट्रिबा बॉर्डर फेंसिंग तौबदा येतकनी हाइना फुंग्यार असेंबली कॉन्स्टिट्यूएंसी की एमएलए लैसियो कैसिंगना फोंदोक्रे वाफमसी NEC सिलोंगी मखादा खोकफई हॉर्टिकल्चर कोऑपरेटिव सोसाइटी लिमिटेड साट्रिक विलेज न सिंधुना चाट्रिक खुलेंदा नुमितनिनी चथगदबा मंगारक सुबा डिस्ट्रिक्ट लेवल चाट्रिक सिवाथई उमोरक फेस्टिवल होदोपगी थरमदा फोंदोखिबनी थरमदुदा कांगजोम डिस्ट्रिक्ट के DC रंगनामई रांग पीटर न सिंगबसिंगना सरुग्याखी लैसो केसिंग नमखा तारदना हाउसिंग बॉर्डर पिलर सी चाट्रिक की चिंगयांगदा युंगलिबा सी अरानबा पिलर नि हाउसिंग न म्यांमार दा लैख्रबा अंगोसिंग की वांगमदा चिनविन रिवर फाउबा मणिपुर की लम ओइरमी हारिबा एरिया सिदा तांखुल कया खुंदारी इंडिया बॉर्डर गांगनबने हाइदुना थारकलिबा असम राइफल्स अमदी बॉर्डर सिक्योरिटी फोर्स असिदी म्यांमार की बॉर्डर गांगनबा लाकपने हाउजिकी ओइना अरानबा बॉर्डर पिलर ना खाइदोकनख्रबा तांखुल सिंह लुहोंगबा याउना अतै थौरम की सथोक ससिन तौबदा FMR तंगाई फदना चंगी अचुंबा बॉर्डर येक्थोकलगा बॉर्डर पिलर युंगलबदे FMR की मथौ तारोई हाउजिक लेरिबा बॉर्डर असे ngamkhoi paring asida kanalai haiba sukhang khangdana Jawaharlal Nehru ge matamda Delhi da table da yengkhibani lana border yekhrabasu Manipur gi tangkhul singna ango singi umang fawba forest right loriba ase manghal lambade chumde achumbo oiroi border fencing tau FMR chanaba हंदो हाइना मरम चादब खोलाउ लाउबगी महुत्ता हाउजिक लैरिबा बॉर्डर असिना अखोइदा कयामुक मंगजै खंथमिनसी हिरमसिगी मतांगदा असेंबली दा पुंग अहुमदगी तादना डिबेट तौनसी हाइनासु मखा ताकी मणिपुर गवर्नमेंट ना जाति अतोप खरना बॉर्डर फेंसिंग तौगनी लाए अखोइ लमसुक यामामसी यारब्रो हायंग गोना निंगमोय अइना हाइगे बॉर्डर सी अखोइ असेंबली दसु ngang na de ni kharana tawraga Delhi da border fencing tawni chakre we will never agree to this border fencing tawbi yaro FMR the free movement regime have the fencing du chum khadi border du chum khadi FMR thamgira thamoda du kari akhoi da relation kari su leite achumba border du yung biu hai ba khatani lambi su leite bi da border sing ha jikra mai khangbra they don't verify which type of people are living here. They just draw on the table. Assam Rifle oibra, BSF oibra. Makoi di India ki border ngak panate, Burma ki border ngak palak pane. Border pillar do chumra chumdabra ngak palak do Burma ki ngak palak pane basida. Akoi ki ngak palak panate. Akoi su we should be aware of this. We should raise the voice so that in Delhi who are in power, let them understand this. उमरो की मतंग लैसियो कैसिंग मखाताना उमरोग से चाट्रिक खुलेंदा सिवाथई हाइन खंगनै निंगथौ कुलचंद्रना चाट्रिक लाकपदा इहान हाना थेंगनबदा उमरोग हाइन मिंग थोनखिबने हाइबो वारी लै मोरोग से ब्रिटिश ना किंग चिली हाइन मिंग थोलगा नागालैंड यावना तोंगान तोंगानबा मफमदा थाबा हौखिबने मोरोग से हौरकपगा मरी लैनना चाट्रिकता लीनबा वारी की मतुंग इना चाट्रिकतगी लाइग मरुफ सानबा रापा कौबनुपा अमना अंगोचिंगी
खुथे मयाद लैबा महाकी ममानबा लाई अमगी मनाक्ता चलुरगा हलकपदा उमरो पांबी अमा पुरकलगा चात्रिकता थाखिबनी चात्रिक सिंगना चही खुदिंगी लाइगी थौरम ओइना पांगतोक्तुना लाकपदगी ईस्टर्न बॉर्डर एरियाज डेवलपमेंट अथॉरिटी मणिपुर की मिरेंग मखादा खोकपई हॉर्टिकल्चर कोऑपरेटिव सोसाइटी लिमिटेड चात्रिक विलेज न सिंदुना फेस्टिवल ओइना पांगथोकपा हौरखी चही असिदगी फेस्टिवल असि डिस्ट्रिक्ट की थाकता पांगथोकपा हौरबनीना स्टेट की थाकता पांगथोकननबा होनमिनसे मोरक मखल असि चात्रिक खुंजा यावना अकोइबगी खुंजा सिंगना मालेमगी मियामदा खंगहल हौदबदगी नागालैंडना मखोइगी ओइना GI टैग लौखिबदा कानानासु हाइबा ngamहौदबनी हाइखी उमरो हैरदी नागालैंड गिने हेन खनख्रेम उमरो हैरदी मी हुजिकति आ US तसु कैनेडा तसु यूरोप तसु इंडस्ट्रियल पर्पस ते सिनरे वेरेस अखोइददी चाकचा बगन टेबल दा मरो मेट नंगा सिनर लेरेबा अखोइदा लेरिबा चाट्रिक से मी सिंगबसु गिफ्ट पि हॉर्टिकल्चर बदखक नति चाट्रिक सिंगसे खुंदा नुंसिदे खुंदा नुंसिबियो नुंसिबा हदे नंग क्वाइ नुंसिबा मफमदो नंग क्वाइदगी आइना सिक्योर ओइना फील तौबा मफमदुदा नंग लानथुमसिदु थम्बनेबा चाट्रिक मचा सिंगना अतोप मफमदा युम साबा कै साबा मागी क्वाइ अफबा सेमबा मीन्स you don't love your village मी लेतम मफमदा डेवलपमेंट लाकने अब खनगनो इंडिया की हैंडीक्राफ्ट्स खोंगचत्ता ममल नाइद्रबा थौदांग यादुना लाकलिबा खुचा हाइबसिंगदा लेबागसिगे प्रेसिडेंट द्रौपदी मुर्मुना 2023 अमदी 2024 की हैंडीक्राफ्ट्स अवार्ड खुसिनख्रे मिनिस्ट्री ऑफ टेक्सटाइल गवर्नमेंट ऑफ इंडिया ना सिंधना न्यू दिल्ली की विज्ञान भवन दा पांगथोकिबा अवार्ड सेरेमनी अदुदा मणिपुर की आर्टिजन्स मरी दा लेमजनिंगाई ओइरबा मनासिंग खुसिनखी हैंडीक्राफ्ट्स अवार्ड असिदा सेल ओइना लुपा लाख अनि सर्टिफिकेट इनफी अमदी साइटेशन यावरी स्टेट असिगे ओइना हैंडीक्राफ्ट अवार्ड फंगलबा आर्टिजन मरी अदुदे इम्फाल वेस्ट की नगमपाल सिंगजुबुंग लेरक्तगी चोंगथाम लोया लाकपिचनु थौबाल डिस्ट्रिक्ट के हैरोक पातु बाजारदगी लाइश्रम मेमिचा कक्सिंग डिस्ट्रिक्ट की कक्सिंग मयाई लैकाइदगी यंगखोम ओंगबी इंदिरा अमदे इम्फाल ईस्ट की कोइरेंगई बाजारदगी ए बिमोलाने चोंगथाम लोया लाकपिचनु ना 2024 की ज्वेलरी एंड सेमी प्रेशियस जेमस्टोन कैटेगरी दा महाकी क्राफ्ट सिल्वर ज्वेलरी नेकलेस दा लाइश्रम मेमिचा ना 2023 की कैनन बेम्बू कैटेगरी की कौना क्राफ्ट्स दा यंगखोम ओंगबी इंदिरा देवीना 2023 की दिव्यांग आर्टिजन कैटेगरी की हैंड एम्ब्रॉयडरी क्राफ्ट्स ता अमदी ए बिमोलाना 2023 की इंडेंजर क्राफ्ट्स कैटेगरी की साफी लानफी क्राफ्ट्स ता मनासी फंकी बनी माना यंथोकपगम थौरम अदुदा मिनिस्टर ऑफ टेक्सटाइल गिरिराज सिंह प्रेसिडेंट अमदी मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एंड टेक्सटाइल्स पवित्रा मार्गरेटाना गेस्ट ऑफ ऑनर सेक्रेटरी ऑफ टेक्सटाइल नीलम सामी राव अमसुंग डेवलपमेंट कमिश्नर फॉर हैंडीक्राफ्ट्स अमृत राज मिनिस्ट्री ऑफ टेक्सटाइल गवर्नमेंट ऑफ इंडिया सु सरुग्याकी स्टेट असिगी आर्टिजन सिंगना ngasiगी थागasi यौननबगी खोंगचत्ता चाउन सौगतुना लाखिबा हैंडीक्राफ्ट सर्विस सेंटर इम्फाल मणिपुर की सीनियर असिस्टेंट डायरेक्टर मुतुम संजीव कुमार ना अवार्ड सेरेमनी असिदा मणिपुर की अवार्डी सिंगल लोइनना सरुग्याकी प्रेसिडेंट द्रौपदी मुर्मू खोंगचत की अकनबा सेक्शन थौरांग लौखलिंगै ngasi ayuk पुंग मंगा मखाई रोम ताबदा कांगपोकपी डिस्ट्रिक्ट की मनुंग चनबा गावुयांग अमदी लफुरा कुकी विलेज ता नोंगमै राउंड कुन हेना कुकी कोलाई पाइबा सिंगना कापथोरकपगी मखोन मनाकनक खुल सिंगदा ताकी हाइरी हाइबा खुल अनि असिगी मनाकता कुकी मिलिटेंट सिंगी सेनाई कैंप अमलै कैंप अदुदगी कापथोरकप ओइरंबा याई हाइना चिंगनरी कुकी मिलिटेंट सिंग अदुना नोंगमै कापथोरकपगी मखोन ताबदगी तंपाकी मैतै खुल सिंगदा मिपाइबा फोंगनख्रे मफम अदुदा असम राइफल्स की कांगबु चंगसिनख्रे कुकी मिलिटेंट सिंग अदुना करी मरमगी नोंगमै काबलिबनो हाइबा चप चाबा खंगबंगमद्री इंडिया की प्रेसिडेंट द्रौपदी मुर्मुना हयेंग दिसंबर 13 मणिपुर लाकदोरिबा असिगिदमक सिक्योरिटी की अकनब सेक्शन थौरांग लौखटपग लोइनना लंबी सोरोकता सेम साबगी थबक कनेचथरी अमसुंग तोंगान तोंगानबा डिपार्टमेंट सिंगना प्रेसिडेंट की खोंगचत असिबु तारामना ओकपगी गेट कया इम्फाल की मरुएब लंबी सिंगदा थमले हयेंग इंडिया की प्रेसिडेंट द्रौपदी मुर्मुना इम्फाल दा लागलब मतुंगदा अहिम अमा लैरगा दिसंबर 12 दा पांगथोकदोरिबा मरीफु तरुक सुबा नुपी लान गा मरी लैनना नुपी लान कॉम्प्लेक्स दा थौना फबी नुपी लान दा लैखिद्रबे इमा सिंगी मफमदा इकाई खुमनबो उतकनी अमसुंग मपाल कांगजैबुंगदा सगोल कांगजै येंगनी हाइबगी थाजबलै मसिगी दमकता नुपी लान कॉम्प्लेक्स की अकोइबदा सेंगत सागरपगी थबक चथबग लोइनना मपाल कांगजैबुंगी अकोइबदा संगथोक संगसिंदा
athingba leibaga loinana president ki Manipur khongchat asibu asoyangam thoktana ba masing ramlaba security singna section thorang lokhatpagi thabak chathari Security Forces singna ngarang Churachandpur Police Station gi manung chanba Hangkap Court khulge forest area da kuchukulai camrom fagat lehari khulai singadudi improvised mortar ama bomb ani smoke grenade ama amasung nongmei maru tokning kungataret ni hairi Federal Student Organization Kanglai Park na sinduna International Human Rights Day gi thoram North East da leiwa Hotel Classic ta pangthokre Our Everyday Essential haiba theme da pangthokiba thoramadu da resource person oina Dr. Pardesi amadi Kanglai Park ki Maira gi editor Wangkhemsa Samjai Manipur University gi Teachers Education Department के Associate Professor Dr. C.S. Tomba, S.K. Women College की Human Rights Department के Assistant Professor Dr. L. Mohindro, Nambol L. Sanoi College की Political Science की Assistant Professor Dr. Ningombam Srima, Amadi, FISO की President Amarjit Kangujamna Thauram Pusing Oiki, Thaurangamari Lenana FISO की Vice President Fairojam Lalitna, UN General Assembly na 1948 ta Lauthokiba Universal Declaration of Human Rights Miui bagi hak mat payade haibadu malem gi mafam khudingmakta pangthokna bagum FISOK na su thauramasi shinbani maruina miui ba ama oina foklabadi miui bagi hak mang bayade malem asida leiriba mipung khudingmak miui ba ama oina fangpham thokpa hak khudingmak jaf manana fangadabani haiba sini amarom da tungi haurakliba naha singa sidasu miyama oina poklabadi miyoibagi hak adu chapchana fangadabani haiba pandam amagi makhada pangthokpani makhata na miyoibagi hakki matangda awareness kaya amasu pangthokhigani haiki Hoji national highway singda aikoina hak matliba sigumba mayam sing asi maitai masa amatana ngasi fawda aikoigi highway singda satpa fangdriba nakan animakta som nakan da satpa highway singda satpa Bharat Samvidhana piriba nagarik singda piriba nagar singda piriba ayat papan ba mata yaudana highway sing sida satpa yabagi makan sigumba Samvidhan gi hak asi akoi amatana ngasi si phangba hak sing asi matkhre haidiba sing hak sing asi matau karamna akoi amuhna ajil hangadage amatau karamna amuk phangadage haibadu akoi hojiki tungi horukliba naharon sing akoi gi horukliba youth mayam sing asina human right asi yamna maru oire haina thamjaduna ngasi sidagi hauduna akoi na 10 December mirasi Malem mafam sinba thumna pangtholi basigumna phesong ngasi dagi su hoduna sahi khudingi lepa leitana akoigi knowledge amadi awareness singba mayam ama piba hoduna akoigi human right asi pangthok sabani haibasi thamjari Indiana lamdamasi kayam kuina otpa ngamgadoribano Manipurasi yamna khongjel yangba amadi chakotpa lamdamni haibasi pangal kanba leivakne haizariba Indiana khangba mathau tai haina amuko gi president Sorokhaibam Sanjayna fongdokre wafama singasi amuko poirei leimarol meira paibi apunba Manipur amova MSF kohar na pullaga pangthokpa International Human Rights Day thoramda fongdokibani Imphal West amadi Imphal East district ki apunba miyam amadi mahiroi singna saruk yaduna thau ground da pangthokpa thoramadu da retired session judge Aribam Nautuni Sori amova gi president Yumkhaibam Kunjarani kohar gi chairman Fulindro Konsham MSF की President Hijam Roshan amadi Poirei Leimarol Maira Paibi apunba Manipur की President Sorai Sem Memcha Leimana Sarugya की amuko की President Sorokhaibam Sanjoina makha taraduna mamang sahida miyam की achobo rally amaga loinana pangthokiba International Human Rights Day tharamasi handak chahi gi oinadi district mangada miyam gi mifom pangthokli tharamasi pangthokpagi maramdi India government na lamdamasi laushin kraba matungda ngasisu proxy war chathaduna namthaduna asa leitaba miyam ohelakpa asi akanba maongda amuko amadi chatminori beluf sing na condemn tawi Indiana loishin ge harabadi khudak loishin bayaba irang asi ngasi fawba chahiani makai hena loishin dana thamle adubu hanbalai tana miyam na mamang thaktage thengnaduna kallaga lakli Makhatana su kankigani maramaduna ngasi International Human Rights Day 2025 asidasu mamang sahida miyamge achobo rally ama chatkiba aduda oikiba them Manipur muthatpa yaroi self determination is our birthright apaspa 1958 lotho terrorist singna micham hatpa lefalu haiba asida ngasi su adum thauram pangthokli India ge mainland oriba Delhi da fawba 1947 dagi ngasi fawba masana lengak ningthina tawba ngamdana Makhoigi miyam bunam thaduna thamle Indiana North East laiba Manipur gumbada karisu tawrakloi haiba khangi makhoigi lanban ohenba namthaduna muthanana ba khonare haibasi punna khangmina nabagi damak ngasigi International Human Rights Day gi thoramasi pangthokpani haiki
नॉर्थ ईस्ट की 45 मिलियन असिदी मखोन असुमदि आइसोलेट अन थमलोइना अनटचेबल टाइप फोर्टिफिकेशन थमे मरम अदुना गवर्नमेंट इंडिया की हेड ऑफ द डिपार्टमेंट हाई नेम से किने अदु मागी मीनिंगलेस अदु गवर्नमेंट अमगी लीडर ने माउन हेंग लाकोसे मणिपुर मियांग ने लाको नति मखोय टूरिस्ट अमने विजिट तलगा नेम से के खुनाय सिबु याम सिबसा लापने मरम अदु सिगु खोंगचल असिना मणिपुर मियाम द थोइदु आशा तोरगे लेति हाइनि मखोयना कयाम कुइना मणिपुरी सिंग ओरपंग नमदनो मणिपुरी असि याम सिविलाइज लेबन हाबसे खंगदबने याम चाउरबा ngasi इंडिया सि सुपर पावर की ड्रीम में मंगली बसे मखोइद असुक दिल्ली द रेप तो मतम द इंडिया गवर्नमेंट दिल्ली द लाई मंगम द only 736 square kilometers so Singapore lai mu pui ki matam de sirga halaki adu ikai ningai ni yam sena kan da asa leitaba adu India amani adu aikoi India gi system asidi magi khonung da aikoi lokot pe ade internet external magi mari tu phatte internet mari phatte makoi di senjau paper pilres amadi capitalism adu loina aikoi communism government amna last 76 years de dominate tawr lak pani masidi kena ba khaki one british of India mamin khena same thing is the equal is the aduna people of the India's ning tampang de people of the north east ki 45 million ju makoi ne expect to have hajini Directorate of Health Services Government of Manipur amasung College of Nursing Thawal anina punisinduna College of Nursing Thawal gi BSc Nursing First Batch amadi JNM 5 Batch amadi College of Nursing Churachandpur gi BSc Nursing First Batch amadi JNM gi 10 Batch 2025-26 ki mahiroi sing gi lamp lighting amasung or taking gi thoranga se College of Nursing Thawal da pangthokre thoramadu da Deputy Commissioner Thawal Hana Kamai Directorate of Health Services ki Director Dr. N Hemant Kumar Chief Medical Officer Thawal Dr. Y Nokul amasung College of Nursing Thawal gi Principal in Charge and Mem Chobi na chingba singna sarugya ke Manipur Nursing Council na loba examination da thoidok handok na mai paglaglaba amadi position holder lorokpa College of Nursing Thawal amasung College of Nursing Churachandpur gi mahiroi sing da su award sing yan thoktuna pungning thawat ki tharong mari lenana DC Thawal Hana Kamaina nurse ki sinfam da chaliba singna isa isa ge hai singba sing amadi lawsing kaya adu anaba sing da minung si amaga loinana mathau tongna na Honaview, nurse aduna minung sigalwena mateng pangbiba matamda anaba tangkai ama farabani haina launa ribani maramasina nurse amoina ingba tappa minung si haiba amadi thamoi chauba anabagi mateng tawbiu haina appeal tawki. When they come to a hospital or when they come to clinic chatpa matamda their expectation is the gentle touch of the nurse haibida ai haise again Noina gentle oina touch tawraga noina with smiling face and with a kind of sweet words nangon nigi thokpado aduna it touched the life of the patients half of their kari anabado half of their sickness has gone with your personality habidu haite game Election Commission of India gi mahut sinduna Europe ki laibak ama oiriba Finland chatuna laibak adugi mikhal pangthokpa amasung sillang bagi thabak yengsinana ba DC Bisnupur Puja elangbam amadi boot level officer Somaya A Simbre Finland yokre thasigi tang taraga nithoi fawba leigadoriba khongchat aduda India macha sing unaduna wafam kayamasu khanaba hokre All Manipur United Clubs Organization Amuko Poirei Lemarol Meira Paibi Apunba Manipur All Manipur Women's Voluntary Association Amova Manipur Student Federation MSF amasung Committee on Human Rights Koharna Sinduna Humfutara Tare Laksuba International Human Rights Day Thoram Kaksing District ki manung chanalaiba Universal Academy Sekmaijin Khunau dengasi pangthokre Human Rights Our Everyday Essential haiba theme da pangthokpa thoramadуда Kadukogi President KS Kesuzit Amukogi Vice President Ketrimium Rajan Amovagi Vice President S Romita MSF ki Vice President Y James PLM PAM ki Vice President A Ibetombi Smart Universal Academy ki Secretary K Kiran Scholastic Principal D Danan Joina Maroiba Mursing Oina Sarugya ki Khungang Nipanbu masak taknanaba amadi masak thokpa lingzel manaba amatu oibagi pandamda haukiba chahi English singamaga chamapan yankhaiga nipan da semkiba Inter Village Development Committee IVDC ge
changphom oiriba Bisnupur district ki Oinam assembly constituency ki manungda leiriba khwairakpom dagina ngaksau pokpi sangphom da ngasi awang gate sanana ba hongnabi matung unna urep uyung tambagi thauram pangthokre laikhidraba IVDC sembiramba ahal singda miyam gi thabak tauriba takhelambam nungsina Katpa Gate Urep Uyung Tamba Aduda IVDC ki President Thaudam Joy Kumar Secretary Laishram Jan Ranjit Amadi Gate Asibu Katliba Takhelambam Nungsi Amadi Village Nipan degi lakpa Ima Ivel Singh Yauna Miyamna Sarugyake Inter Village Development Committee na matam kayagi mamang degi hairiba Gate Asi Saduna Apunbana Pangalni Amadi Inter Village da leiriba Khongang Nipan haibadi Ngaksarok Pokpi Ngaikong Kulen Ngaikong Sifai Taubul Khoijuman Kwasifai Nacho amadi kha posangbam fawbada leiriba khungang nipan asina matam gi sakhot thorang yauna hiram kya da honariba sibu pungning thogatpa amadi mateng pangduna get asibu miyam gi thabak tawriba takhelambam nungsina asangba khudingmak puthoktuna ngaksau pokpi amadi kha posangbam da get ani sanana bangasi urep yung tambani hairi Kaksing District Bar Association JMFC kam CJJD Kaksing nas kusam naduna International Human Rights Day gi thauram Kaksing desu fangthokre District Court Complex Kaksing da JMFC Kaksing Nira Salam na sarugyaduna pangthokiba thauram adu da court ki advocate amadi masak naiba miui kyana sarugyaki Kevin PD Government of Manipur Amadi State Level Coordinator IOCL Manipur na sinduna Pradhan Mantri Ujwala Yojana PMUY gi matangda pongwi singsu yauna joint press conference ama DIPR gi auditorium hall da pangthokre thoramadu da Director Kevin PD Manipur K Vono OSD POL Kevin PD Manipur Hawam Bobby Divisional LPG Sales Head Silchar Indian Divisional Office Raj Jyoti Das Amadi SLC Oil Industry Manipur Rajkumar Mohen Namarweba Musing Oina Sarugyaki Tharamaduda Divisional LPG Sales Head Silchar Indian Divisional Office Raj Jyoti Das Amadi Director Kevin PD Manipur K Vono Anina Fongdokibada India Government na Pradhan Mantri Ujwala Yojana PMUY gi makhada May 2016 da hawdokibani scheme asigi mokhada India gi manungda leiba sothaba imung nupi singda LPG connection pibaga loinana luna nana leiba chakum ama ohenduna nupi singbu masama ufana thanunbagi pandamda paikhatpa thaurangni ngasi fawbada Manipur da scheme asigi makhada imung lakh ani gali sing kungani thoi hena lemna LPG connection fanghankre scheme asigi makhada ahenba LPG connection lakh kungamanga amaga connection pinanaba paikhatle scheme asigi khudong chaba lowningba state asigi miyoi sing Manak nakpa LPG distributor sing degi form loba yagani natragasu online gi khuthang da su fangani apply tawgada ba imung aduda lainga ki thabak tawba yade thagi income lupa lesing tara dagi henba yade haina fongdorakli handaki matang asida akoi state ki hauji phawda LPG connection phangdana leiriba kaino sing ase family sing ase koi deserving oiba family sing ase noina phanganba aduga masi phanganba sina koi government India na target tawriba koi gi lu nanba aduga kitchen ama hariba scheme asida tasengna genuine noina deserve tawriba family sing adu amatta chithadana handaki tanja asida koina pulap cover tawba ngamorani habisi koi gi department gi thajabani special request to all the media friends to please propagate the message to the mass so that people comes and take their the facility given to them by submitting all these documents to their nearest LPG distributor as early as possible. Cyber crime gi matang da video conferencing gi kuthang da Zuribam police station da numit humni chathagada ba training program ngarang dagi haukre training program asi da cyber crime gi SP Ningombom John amadi atai resource person kayana sarugyari DC Kangpokpi Mahesh Chaudhary na nga se Kangpokpi da KFC gi branch ama hangdokre Paugi merthan aten break ama lauzari Dada! Give him a key, you know. As a become
सिगी युमसे नेक्स्ट टीएमटी ना चेक्सन ना लाक्सिलगा थमखबनिने दादारंग से जुहार हाबगा अमत कीदरबो असुमना मयामना मचल बो नाप्शन दुगम मसिगी युमसिबु असोयना कोकदबतगी नेक्स्ट टीएमटी ना नापसेली Extec TMT जोर हाबदी नक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकना तिनबा मतमदा कपांगल अमुक हेना एंगल अदले Extec TMT strength is in the quick मतम की नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi sielaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Sangai tutorial Kwakatil ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol ki damak Sangai tutorial natraga Sangai hostel Kwakatil ningthem kolda lakpiduna akupa marol tanabiu Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matungda mayam bamuka hanna taram nokchori loina makata ba pau pizari Manipur se hauzik mahau sagum tangdu laitaba state ama oidre kanglopani gi marakta hanaba sunaba thogdo kaya thoktuna amaga unaba changnaba yadaduna warlike situation amada chauna leiringa cherka sida census pangthok pa habasi yamna maram chade haina sanjoy hanthemna haire Manipur se yumlo nariba laibak sing maroina Myanmar amadi Bangladesh tagi illegal oina sanglakhiba miyoi kaya thengkhang kaya rakta kanglon kaina logi wangmada lona sangsilaktuna state asida khun kaya lingduna leishin khraba mitof singi khwaidagi awaba maipunariba state amasu oiribani 2001 gi matung dage housing fawda su ka hena illegal mayam ama sangsilakrabani maramasina NRC tawduna natraga Chanaba lo ama semduna lamdamasidagi logi wangmada sangsilakraba mitop sing masak khangdoktuna magi levak singda mapung fana halan khidriba fawba natraga detention center singda niyom chumna thamdri fawba state asida census tawfam thokte karigumba mitop sing mayamasi yauna amasung makhoina khunda sankiba unrecognized oiba village mayam sing asisu yauna namduna census tawkhiba tarabadi state asigi yellow furup singi socio political amadi economy da tungda laksin ba puba thangba ngamloida tamthiba awaba kaya tungi mirolna mayokna hogani housing lamdamasida miyamgi mihutna lingba laingak amasu laitaba amasung president rule leiba maramna state assembly na hiram asida khanaduna waref lobusu yadabana state asigi miyamgi mihut oriba lok sabha gi MP sing amadi rajya sabha gi MP na housing sathariba lok sabha amadi rajya sabha gi mifamda marik sumna pukhatuna Manipur state asida census tawdana ba hotnabiu hairi Hajiji Manipur da singarang hanmoksu aikogi panchayat ki election si tau nanabagi damakta Guwahati High Court order thokibadu Manipur sarkar na mukasumadu review tawbiyo haidana petition na mathagi maramde hoje koi leriba situation si dai sida phattabani na maramasina hoje aikogi state asida warlike situation leidana community singa amaga changna ba yadadana leiringe marak sida census tawwa haibasi su madu yamna fair oiba achumba khongthang oiroi maramasina aikogi Registrar General of India na ngarang mukta ano buda thoklaiba December ki tang mapan ngarang mukta thoklakiba the Hindu National News the phongiba se aikogi honorable MP singna hojik mifam chathringai Lok Sabha amasung Rajya Sabha chathringai manungsida Manipur gi mihut singa Manipur da census tawba taragasu illegal immigrant singa si khandokpa NRC tawr matungda tawgadabani haiba adugu wafam ama kanna pukhalaga census asi matam chade matam chana tawbinanaba kanna pukhatpiu Manipur da thokhiba kanglov ki rang sinamaram oiraga Kumbi Assembly constituency ki tongan mofam sing da hangba relief camp sing da lairiba IDP sing Kumbi SC ki MLAS Prem Chandruna koina satuna unaduna makoi gi awara pa sing makoina pamliba sing tawhaning liba thabak thaurom sing gi matang da punna khangmina khibaga loinana
MLA na IDP singda ningtham gi blanket sing khudol tamkhre IDP sing gi maike degi de athubada masagi maramdam singda hanjil hananaba khongthang paikhat piu amadi IDP sing gi fangpham thokpa senfam sing athubada fanghan biu haiba na chingba wafam kaya fongdokhibaga loinana inglaba ningtham tha yorokpana relief camp singda laidiba ahal laman singna ingbagi khudong chadaba thengnariba kaya se koknanaba upai sinbiu haibana chingba wafam kaya amasu IDP sing gi maike degi fongdokhi Tharamadugum Mari Lenana, MLA Nangasi, Aikoi, Gi Iramdam Asida, Tokliba, Irang Asina, Aikoi Masel Gimarakta, Amana Amabut Hazana Dabakaya, Tokliba, say Yamna Labactibani, Aikoi Punna Wakal Taminasi, Aigi Maiki Degisu, Angamatakta, Miamgi Yafanabakana Honori, Masida, Mayam Nasu Mating Pangbiu Haiki. Akwai miwai ba amoi na miwai busing ya wa bado khangna tabum to ko mi kuding mi busing ya mi kuding baki one by one building am da bini ko ado busi khar bile je khara ora ko kai amna tu buda le ko na member se am gaire ai bisa ko honari ado bu wana buje CSL ko mi am jo dum khara ko am ko na to ko na am je le su mi am ko sa ko to do ko na to da akwai machen sing thok sing hin taw na rum se ko what ma mo de he taw khatir na sa tin Manipur masak takliba Maharaj Sitharakli Aikoi gi culture kanbada culture tawriba Aikhoina mimang thokna honaba matam oire haina Cosmopolitan Cultural Institute ki president Dr. Pm-Istv na haikre wafamasi Cosmopolitan Cultural Institute branch office pishum thong onam lekaina sinduna association asigi taramapan suva foundation dege tharumda fongdokibani Imphal gi Kalimai Mandir da fangthokiba tharamadu Mahila Kabya Manch Manipur gi president Dr. Ketrimim Subadani retired Senior Guru JNMDA State Kala Academy Awardee Konsam Kumar Amadi Assistant Professor Manipur University Vice President Cosmopolitan Cultural Institute Pishum Oinam Laikai Namaroi Bamui Sing Oina Sarugyaki Tharamaduda Tongan ba culture gi lamda Sarugyaki Bamui Kiana Sarugyaki Cosmopolitan Cultural Institute ki President Dr. Pm-Istv Devina Lamdamasida Lairiba Naha Singasi Matam Amagi Ipa Ipu Kayana Taunaramba Thaugalon Kaya Manglakpa Mafam Kaya da Thengnare Culture Toba Mafam Singda Natana Ngasi Oza Guru da Toba Thaugalon Utpa Thengnadre Culture Havasi Thaugalon Bevhar Tampam Amani Angang Oringaidagi Manipur gi culture bu pamjaba ama oina JNMDA da culture gi oiba mahei tamraba matungda mapalam da culture asibu chakhonana ba tongan mafum kaya da sinfama se da thabak tawrure maduta natana lamdamasi school kaya da Manipur gi culture bu chakhonana ba oja oina thabak kaya paikhatpani adubu haugalakli ba angang kaya se da thaugalon bebar Khangnaba Honabagi Amata Oiba, Mafamdi, Manipurgi art and culture, Taupo Masina Oire, Maha Ras Asi, Manipurgi Ngalingi Matamda, Lamdamasigi Oiba, Masak Taktuna Lakpani, Ngasidi, Maharas, Sitharakpagi, Tanja, Lakpo Ohelakli, Masida art and culture, Tauriba, Oza Singnasu, Mimang Tukna Malem the Sakla Takliba, Manipurgi, Maha Ras Asibu, Kanminaba Matam Oire Haiki. I see by Super my cat like I see Krishna Saduni having more the challenges. I'm a labor parents. So, Sigumba I know Kalaning de Habizabatare. I see Krishna Sari, say Krishna Sabada, Karisangi, Ozaguru Bori Basina Karino, Rasama Yagi Haraga, I see Karichangi, the Gimerames, Nakarisado, and happiness in Basin over discipline. A people were hiding over Quadoga, more the Chel Halibaguna, Mahizabatare at school like the performance, Utpamatamda, Adugi Zagoidugi Artrase, Pazana Haiba, Makang Changi, Aduna, Maharasi Maruina. Khulakta usarise khulakta lariba miyoi sing sida su Maharashtra ama local utpasigi kanabasina kaino kari phison selaga sida khoiram balakani kana buna foreign sankriton da hana khoiram gani karam bana hana bori gadoino habina singba sing se sum utsaning bagi maron akhoi Manipur culture si yokhasaning bagi haijaw tare oina pangthok pathoram Ing Soglising Amaga Chamapan Humputara Mapan Vegasandra Maharashtra na Hogdoklamba Maharashtra Thauramadu Kumari Lenana Cosmopolitan Cultural Institute ki artist singna utki Association of CC School Alumni SCCSA na Sinduna Department of Urology RIMS Imphal gi retired head of department Dr. Sinam Rajendra ge sahi humfutara manga subagi platinum jubilee gi thauram Dr. Sinam Rajendra ge Singmairong da laiba ancestral residence ta pangthokre thauramadu da Manipur Health Services ki retired joint director Dr. Singam Sukumar CC Higher Secondary School gi retired principal Laishram Rita former head
of Department Secretary RIMS Dr. Arkellenin Nirmalavas High School Imphal gi CCCMC amasung Divine Life Manipur Branch ki Secretary RK Radha Mohan su sarugya ke Tharomadu ki manung chana the man behind many smiles haina mingthon ba Dr. Sinam Rajendra ge Punsiwari de yumfam oiba ningthemba sing subam na iba lairik amasu phone ki bagaloina Haikrujam Devendrana moderator oiduna Life and Works of Dr. Sinam Rajendra Singh Haiba Hiramda seminar amasu pathoke Tharomadu mari lainana Association of CC School alumni ge advisors oiriba Dr. Arkelenina Platinum Jubilee asi karigidamakta pangthokpano haibagi matangda wafum ke amasu phongdoki Amsina pibirakpa commenting do khomjinjaba athaba lairik mamingna a man behind the smiles haiba mana mipum kya the smiles pibiramba amadi mana mi kya bu nohan bangamba magi phagi chenba magi magun sibu singtharaga aduga always uba khudingi noktuna talaiba magi maithong sibu singthajaraga edit toba akoigi ningthembana edit toba aduga lairik amasung asi release tawjagani mayamna magi maramda pirakpa commenting sti pabiu kaya gi matik mabu mayamna nungsiba haibadasu khangbigani gasigi numit se lakpada akhoi mayamna sarajenbu punkoina masamau fana amadi mayam gi seba tawba ngamna ba wish tawjabaga loinana gasigi function se maroina pangthokjabani Kiamgai Palahan bi Thongasi Niyom Chumna Thikadar amasung mari leinaba Lengaki Department na sembidabadagi Thongasi ki mapada leiba lambi asida accident kaya thoktuna sogapan yawuni haina Peace and Integrity Committee Kiamgai amasung all Kiamgai nupi saukhat thorang lufna phongdokraba matungda ngarangdagi hauna semjinba hokre ngarangdagi hauna semjinba duda Thongasi gi elevation pibada soiba leiramba adu semdoknana ba lambida Tongkhatliba lairamba mafam sing JCB siznaraga kothokuna shemjinba hokre Bisnupur district ki manung chanba waroi chingi khunja sing mayum makai thadok nuna chahi ani hena lanjena duna relief camp ta leiraba matungda tha sigi mari dage mayum da hanjin khraba singi manungda ka hena khudong chadraba mayum makai leijudraba imung taret khangatuna like minded group LMG Manipur gi thomi singna imung sing asida syntax amadi kambal sing mateng pangkre group asigi Secretary Ojit Sorok Haivamna Waroi Singh Laimra Maningi Khunja Kaya Manipur Lengakna Sinduna Mayum da Hanjil Hanba Sida Fibam Chadraba Imung Taret Yauri Haibagi Pau Tabadagi Ngasi Tembang Singasi Pangbani Awara Patana Pikthanna Lairambasi Ubada Nungaitava Fawi Mara Laizadana Langi Saitheng Funkiba Khunja Singasigi Awabada Lamdamasigi Pukchel Sauraba Miyamnasu Minung Sigi Mateng Pangbiu Haiki Matam kaya gi mamangdagi miyam gi yaifa thaurang kaya da saruk yarakpagi manung channa yaripok ningel khungangi amatangairaba community hall gi ground floor arambai tengoloi shingna concrete haiduna shemjin kre community hall semjin sajinba aduda khul adugi maira paibi ima ivel singna arambai tengolbo thagatpa phongdorakli Maira Paibi Imamana Ningel Khungangi Community Hall ase matam kuina loishinba ngamdana lairakhiba adu arambai tengolgi saisu singna shemjin sajin biraba sida hainingai leitana arambai tengolgi sa singda thagatpa phungdo e haiki Laijariba community hall je matam kuina dagi shemjan sajanba loishinba ngamjada duna adumok laijabani adubu haujiki Rambai gi isa jing leng bi raktana akhoi gi khudong chadaba awar apa karigumba chithana andaba phattaba hausiba puna mapu yemsin biduna haiba community hall ji mawena semjan sajan bire isa jing bu yam thagasari akhoi gi mahila mandan ningen gi mahila mandan society ningen na isa jing gi damakta thagat o hai khara phongdok chabar lena na isa jing bu amu hana thagat pan ngai jaba phongdok chari Manipur Police na gari huran ba mioi ani fare haire mioi ani adudi MD Milan chahi kunga taret golapati maning laikai amasung MD Sarajun chahi kunga taret borang bi haujikna new chekon da laibani makoi anina medical directorate lamfel da gari huran gi tawringai da favani haire Thawbal District United Women's Development Organization ki President Ima Safam Ongbi Bimola Masagi Chahi Humputra Humdoi Laifamna Sapam Mamang Laikai Thawbal District na Khanghodana Masagi Anaba Manamaram Oiraga Manung Matam Chadana Laikidabada Coalition Against Drugs and Alcohol Kadana Awawa Fongdokre
Ima Bimola Kada Thawal District Committee gi matam sangna President oiduna mayai kabani sa thingbagi thabak thoramda chokthavanaidana thabak tawbirami Ima sina hinglingai matamda Thawal amadi Kakching District singda leibaki oiba thabak thoram kaya mai pakna miyangi mangjil thaduna pangthoktuna lakhibani Ima sina hinglingai matamda iramdam khunai gi tongan ba issue kaya da thauna leina hingnung thil naidana thabak tawbirami Ima asi apunbagi saktam saganana bahona bada achobo thogdang lawirami amasung apunbagi saktam da asetpa thajajaba misak amani amasung ching amasung tamgi apunbagi saktam saganana bahona bada achobo thogdang lawirami Ima asi tongan ba Manipur gi apunbagi maru oina CSO singe Thabak Thoram kaya da mangjil thaduna mai pakna pangthokton lakpani maruona UCM PPCM amadi kokomina singba thabak thoram singda Ima asina ing tappa puksel sengba mathauna maringjel leiba honaba kanba amadi masagi oijaba thadoktuna leiba ke matam sangna kathokpaga loinana thabak tawbiramki Imana laikidaba asi Manipur gi CSO singi achouba mangjabani amasung men khatpa ngamlaroi daba amani Imana leibaki damak lobiramba thogdang sing adugi damak ningsing duna lehoragani mahakna manung matam chadana laikidabada kadana thamoi sokna nungaitaba amadi awaba fongdokpaga loinana imung manunggi thengna horiba awabadasu kadana sarugyari loislakpada hauzik fawbgi maroiba paw amukka hanna pizari Hauzik Leriba border pillar semdoklaba matungda border fencing tawgadabani semdokriba border fencing tawda yetkani haina fungyar SC gi MLA Laisio Kaisingna fongdokre India gi President Draupadi Murmu na Manipur gi khurhai bimari da National Handicraft Award khusinakre ngasi Ukangpopi district ki manung chanba Gabuyang amadi Lafura Kuki village ta nongwei round kun hena Kuki kulai paiba singna kapre amadi President Draupadi Murmu gi Imphal khongsit ki damak sem sabagi thabak chethari Housing for Manipuri Pau Matans the Lojere, Midang Tabi, Punamaka Hanna Kurumjari.